Yalhumi kan bahai basi government asigi sab sahabat phirepni hiram masida hakshin na honari haina Chief Minister N Birena phongdokre Manipur digi apspalo tolsi haina MLA Zuakishna Assembly da pukhalakre amadi Yalhumi kallu haiba dabi tawtuna KS and BJP ki office solon sinduna khongjang junction kre Kurumzari Ais tabi ki pau miyeng tabiri basing tanam noksari hozimari ba pau sing sanong na pizari Lamdam asigi Yalhumi kanana ba government asina chapchana lepli hiram masida government na lamdam asigi proof singi aning ba apa ba sondana punamakna yanana ba maong da kupna yengshili issue asi hatu toba yadabana stakeholder khudimak tanabagi tangai phadaba leiri opposition gi RK imona hangki bo hangki pakom piraduna mapandagi mitop sing sanakpa yang shinanaba ziribam more amasung maugi immigration check post sing mapangat kakan hale ziribam gi zirigata so topa check post ama thamnana ba khanare sura sampur das topa post ama lingnana bhonari nokta kilometer lakpa sing su yang shinanaba airport tamikup na hom singna yengmagi thabak kankhale KSNA hojik changchili ba khongjang asi government ka wari sanaduna punna Tana minasi hatu ba yadaba phibam lei haki ILP bill gi matang da MLA ke Mega Chandra halaki bohang amagi pakhumda Minister N Birena Assembly na pass tawkiba bill homgi manungda Protection of Manipur People's Bill number 16 2015 President na withhold tawkre Land Revenue and Land Reform 7 Amendment Bill amasung Manipur Shops and Establishments 2nd Amendment Bill na Central Government da pending lady haki Sugno Kendra ke MLA ke Ranjan Hangki Bohang amagi pakhumda Minister Nongthumam Birena lisingani 33 ke January amadagi July 10 phawda Manipur da nupi anganga marinena FIR case samaga nifutre lokhotki case singa sigi sasit athubu matamda lankatuna maralebe musing angi obe chap sabsera pigini haiki moreda sagaliba integrated check post sa humdra manga loshile ban blockade amadi mafhum madugi khudong sa da bakiyana check post asimatam sana loshil mangamdre hana Minister N Birena MLA kurung thang hangla pohang amagi pakhum da pikre center da athubu matam da lotion binana bataksil lagani haki government sigi intention aduga house da phambiri member punamaki stand ni satra jing da chu koi appeal tongningi adugumba ekoi indigenous population kannana bagi ekoi akan ba government hanagi leba government su save local me adu hojing leba government su madugi am proper ba save local ba honari maduna yaragadi satra jing shishu moina pamidu karino kamai to buno da hana ko de wari saramaga tawsu phaba sadana heta tawbusisu masimasu tawbino appeal tawjari yaragadi laga karino kamai to buno central government dai koi kari highway ai kai dobu ya do khut punna dum haimi na bai madum ai sigi khudong sab silorga haijabane aduna koi hojiki sugumba illegal migrants aduga mukoi immigration mayam masi si koi thingnana bagi yam hand na masidai da koi laksir nauna la government sigi concentration tawe Gasi sataki assembly mi phamna tongan ba demand mari gi apun masan pham lupa crore lising amaga samri hen bagi sen pham house na pass tawkre gasi pass tawki ba demand mari adudi Land Revenue Stamp and Registration Act and District Administration gi lupa crore sam hen ba sen pham Finance Department gi lupa crore lising ama hen ba sen pham Excise gi lupa crore taragani pana madi sales tax and other taxes gi lupa crore tar hen bagi sen pham ni Tuan ba MLA sing pukhalaki ba policy kat ki matang da Revenue Minister Karam Siamna Revenue Department ki darkar labor staff masing silising ani samapan kun gani pani hojik lising ani sam gani phumapan khak leibana punna post satret humbudra ga mapan awat plairi finance ki insasu puribati pati Mr. Joy Kumana handak house to thamki budget asai mamangi sahi se yang narabadi kharambaki di hengalabani mathang sahi da amuke hena hengana ba hona gi haki Finance ki insasu puribati Mr. Joy Kumana pukhalakiba Manipur Fiscal Responsibility and the Budget Management Amendment Bill 2017 amadi Education Minister T.S. Dradeshamna pukhalakiba Manipur Private School Registration and the Regulation Bill 2017 amadi Manipur Coaching Institute Control and the Regulation Bill 2017 House na more amado ina pass tawki Congress MLA Zokishan nga si Assembly da Manipur the Armed Forces Special Powers Act Masi house na amato ina yanaduna lawthok na bawari blawrusi haina private member resolution oina pukhalakre se minister na
हाउसपा से लौटोपा सरकार असिना सुपामी ताहा न तौबा याबा थबक नत्तबना रिव्यू तौबा दरकार ओई MLA na pukhilalibu wafam asi sakar asina su taramna oi review tobagi tarai phadaba leibana pukhilalibu wafam asi withdraw tobiu haibadagi MLA zokishana wafam asi withdraw toki cabinet decision lorga loina study torga and sangpu sahi ma sangtu ina sangtu ambodu huji ina house de dai lothu ne piu ya ba na de honorable speaker modu situation observe to ki ge leiriba posi araiba ponate akhoi ne lothu ningi but sibai lam hen basing lakna ri sina koina so sibai lam helen baga ponde dudi koi dum tawri kanna even supreme court na su tawri adubu angle ama khata yeng ba yadam ni na oi ai na remember dai na hajening basi chai magi an cabinet na su sangtu am leire do kai koina su review to gi timing du da kari no situation no ko yeng jeraga tawjage hajana damaina thamjage utilization certificate picket tabana state ki plan gi size hengat pa yadabani haina finance ke insa su wariba deputy chief minister Joy Kumar ngasi assembly da phongdo ki bawa phambu opposition ke leader su wariba han ke chief minister Okram Ibobina utilization certificate ka plan ga mari leina di haina demand number 5 finance department gi voting on demand for grant khanabi matang da phongdo khre opposition ke lusing ba Ibobina bakata na phongdo ki bada plan gi sanpham lepaga utilization certificate picket tabaga kariguma mari amata leina de center da congress na sakar paiba BJP na paiba haibaga state ke plan size hengat tabaga mari leina de state ambagi phampham thokpa sing kaidena leiribani mamang ge sei tara manga gi matamda central sponsor scheme gi makhada packet pathabak singi dakar oibasing matam sana packet khibanga tani handak putholi budget asida department sing da yan thokada sanpham asi yamande central sponsor scheme gi sanpham amadi atai ahen ba sanpham sing lo bangam labadi plan gi size sahon bada so mateng oikani haiki ngasi pham ki ba cabinet mi pham na Dhanamandjuri University Bill 2017 sathari ba assembly mi pham da introduce tongna na ba warep nakre Chief Minister N Biryan se loduna Minister Secretary ta pangto ki mi pham aduna bill asida cluster university mangana punga dobi makosinga dudi Dhanamandjuri College of Sciences Dhanamandjuri College of Arts Commerce MLA Laws College amadi GP College yawgadobi Kalipak Students Association case in a yellow missing Kalu yellow mina tabamiu sing da mirep ohen ba yaroi haina sangselak pa khongjang saruk ama oina ngasi BJP gi ni taipa chu thek talaiba office ta thomjung na khongjang changchen kre BJP office Solmonson ki Imphal West police na khongjang changsliba mairu sing mo pham adu dagi kesam thong top perak maning dim road phawba taktoraki police amadi khongjang changsliba mairu sing marak tam na ba thok patigi nakal ani da asopan yauna ki police na khongjang changchen ba yawba mahiroi hom detain tawduna thamkhre hari Council Ziri Bam gi miyeng makhada Ziri College gi mahiru singna yelhomi kanana ba khongjang junction khre mahiru singna college mamang da yelhomi singi kangkul kanjana na ba mitop na vote lepa yadaba lo semu assembly segment taret yelhomi gi reserve taw haiba slogan ge loina na khongjang junction ki mahiru amana KSA Ziri Bam na sangsila pa khongjang sing Ziri College gi mahiru singna ma pung phana sot kani hai KSA gi demand se atubada thabak onthok kadabani karigumba thabak nadana thabak onthok tarabadi Ziri mahiroi pumana akan khongjang changing hanemadi Ziri College student indian gi nakedagi hanbelek na saruk yagani haiba wafam si Ziri College student indian gi mau sindarga yang khonglusari Surasampur district ki manung hanjin ba nezang henglep amasung ainuzang da laiho yauna lokhuba layong khangdaba laina ama sandorapadi miyoi nifuga mathoi hena Surasampur district hospital ta pukalakuna laikanari miyoi kuntha hena Kulda anaba sing lehuri molda kuldagi anaba sing SDO gi gypsy da puthoraki lambi gi phibam phatabadagi saktiman da anaba sing numini ni changna henglep lambi da puthoraki anaba sing gi manung da sahi amarom gi angang ama yauna ahal orba sing yauri district hospital da medical officer Surasampur lusing duna layang ba si hokre makogi e sample logduna kari laina no khangdok nanaba thabak pakhat kre district hospital da henglep kendra gi MLA su orba titi hokip su laktuna yangshin bagal loina district administration ga tanaduna khudaktagi paket payaba thabak sing paket anaba khanghan kre sayol ani gi mamangda santing khuldagi nupi masa masu lai hok tobudagi lekhidre hari district asida Japanese encephalitis malaria amadi dengue laina sanduruli basidagi district administration na lupa lak amagi sanpham se medical officer da khushin nakre hari se minister na mahiroi phana na ba FIR lokot panate haina phongdo khrabasu makhata na ngasi su khongjang junction ki Johnson Higher Secondary School gi mahiroi singna FIR handokadabani haiduna school campus tagi thorak tona khongjang junction ki police na mahiroi sing
तानसिनना होनाबदा चाउना मुगनबा थोलकपदगी महिरोसिंगना पुलिसता नुंग थुमजिलकी इरांग अदु लाक्सिननबा पुलिसना तेया गैस सेल कैमरूम कापकी महिरोसिंगना स्कूल कैंपसदगी नुंग लंथरोपना मरम उदना चथोक चसिन खुनोंग थिनिंगाय ओरपदगी बीटी रोड अमदी कलापाक परिंगदा चथोक चसिन तौबा अथिंगबा थमकी ओजासिंग थोरक्तुना खोंजंग चंगसिलिबा महिरोसिंगसु थिंकी पुलिस की माइकेदगी सु महिरोसिंगदा एफआईआर लखलिबा अदु महिरोय फानबा नति हाइबो वाफम थमकी महिरोसिंगना नुंगना थुमलकपदगी एडिशनल एसपी LOL प्रिदर्शनगी एस्कॉर्ट पर्सनल अमा यावना पर्सनल होम असो ओपन नंखरे सोलब पर्सनल अदुदी कांस्टेबल ओ राजेश कांस्टेबल एन अमरजीत अमदे कांस्टेबल के बुंगबुंग ने गवर्नमेंट हायर सेकेंडरी स्कूल सिंगे रेगुलर ताखरब ओजा सिंगे मरक्तगी एमजेल फंगद्रिब नंबर हायर सेकेंडरी स्कूल के ओजा 13 अमदी बिष्णुपुर हायर सेकेंडरी के ओजा 19 संगसलकपा लारिक तंबीबा लेपगी खोंजंग असि देसाम हक्सिन लवी मसना महिरुसिंगे महि मसिंग तंबदा साउन अकाइबा पीरे निमित तरुकनी हेना ओजासिंगना क्लास लौदबगी खोंजंग चंगसलकलबा सिदा गवर्नमेंट हौजिक फावबा तुमिना लेबा हाइबसि लाइबक्तिबनी अथुबा मतमदा वाथोक असगी वारुसिन पुरतुना महिरुसिंगे क्लास मपुंग फाना सथन बियु हारि अदु पावगी मरथन अते मबरे अमतलो मनस Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Introducing Green Can Industries Wayangbam Lekai. We are the direct importer, supplier and manufacturer of all commercial kitchen equipment in Northeast region. Our top selling products are Softy ice cream machine, baking oven, deep fryer, popcorn machine. Kindly visit our office. Contact number 0385 244 3011. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairabo upaidi Jolib syrup amasung capsule. Sky Hospital के चीफ कार्डियोलॉजिस्ट डॉक्टर एल श्याम किशोर की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी मसुंग मखल मखा की हार्ट ऑपरेशन पांगथोकचरगनी आगांग गिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल की दमक रिसेप्शन गतानबी Cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Break ki matungda makata ba pau puzari. World Hepatitis Day ga mari lenana Lamphel da leba Indian Medical Association ki holda Manipur Liver Research Foundation sinura World Hepatitis Day thorom pangthokre Eliminate hepatitis haiba thimda pangthokiba thorom asida masiga mari lenana khanane bagi thorom amasu pangthoki maduda Professor Lokeshwar Professor Robindra Madi Dr. Santina expert wana saruk yaki RIMS ke associate Professor Dr. Santina hepatitis C B hariba virus asina miyobi hakchang da changkhaba tungda masina miyobi ge liver sohlaktuna pamda problem kya ohelei virus asi matam sana detect horobadi masibu control tawtuna matam sangna hingmanga mi haki Manipur Legislative Forum on ICIBH hinganalu hepatitis C liam na layangwa phangalu haina hepatitis forum Manipur gi constituent member Hizam Dinesh na phongdorli opamasinga si World Hepatitis Day ge thorom nasi sasod office ta pangtho kibaga mari lenana mahakna phongdo kibani Dinesh na makata na Manipur da ICIBH positive obigi sang hantarak labasu hepatitis C na obigi sang asi kiningai oba maong da hengalali haiki hepatitis ta सब साबा बजेट अमा हापी रगा स्टेट की ट्रीटमेंट से फ्री हो हैंड बियो आई बसी गवर्नमेंट के माइके दा कोई हेपेटाइटिस फोरम की माइके दे की थमजनी अमरोम द MNP प्लस नसु वर्ल्ड हेपेटाइटिस डे पांगथोक गलोइना स्ट्रीट कोने अवेयरनेस पांगथोकी ngasi ani suba numit oina Impal East ki mafam kaya de awareness pangthok pagaloina na leaflet kaya so yanthoki lupas na pangthok liba thabak thorom sangi matang the regional program manager A Peter na wafam kaya phungdorki
hepatitis mutan na hona bada mipum khuding mapun hona minena ba tangai phadaba lei hana Janims ki director professor TS Bimona ngasi Janims Manipur Liver Foundation namadi community network for empowerment na sinduna Janims ki auditorium da pangthokiba World Hepatitis Day gi thorom da phongdokre thorom da Janims ki medicine department gi head of department professor Ghana Chandra Janims ki medical superintendent Dr. Ranbina Singh Mamiyo kya yaki Thoramada Kon gi President RK Nolinikantana lisingani taraga marida Kon amadi health department ga kusam naraga mioi lisinga magatara mathoi test tobada mioi samri ga mari fudraga mari hepatitis C positive oiba thengnaki Director Dr. Bimona Makatan haki bada hepatitis ki masidagi section na ba wafam kaya su makatana phongdoki pina nabagi magi detail work up to ai khoi Janims ki da ki so khoi Dr. Lokeso Rims ta ki so Dr. Romeo amadi akhoi kon gi president amadi YRG gi moi gi sai gi represent over Dr. Singh Tanaraga madu gi photo ajana yakre Homeguard sangi khongjang handokpagi wafam leite government na khongjang asigi matang da sabsaba ai be serol athubade piraktrabadi hena kanba khongjang changshing gani hari Manipur Press Club to pangthoki ba pawgi mifam amada Manipur Homeguard Employees Welfare Association gi president Y Mangina Koda people ruling matungina Homeguard sangi phangpham thokpa hak piu haiduna khongjang changsin bani hengat katruba thagi torop asesu state tagi pigda banate center dagi chada marfu tara pirakadabani Home Department gi official singna minister da lana pau pishin ba laibaktivani atumu matam da government na personal sangi apamba pangthok trabadi hena kanba khongjang changsilak yai haki Hoji phawul leiribe maram karigino asingba pukalaga ibidaba karigino Supreme Court की order से चलने न बखोन अब तो पैसा आचुक चंगनी है इतना सही यानी ले रहे सिटी से हो जिभावा सही यानी भाव सिटी से मनपुर सरकार की होम डिपार्टमेंट ना करी की दमक भारत सरकार दमारी लेने बा मिनिस्ट्री दा चतबनो इरम दबनो नतरगना पेन रगना यानी रगना पैसा लेते हरगना सुप्रीम कोर्ट नतरग हाई कोर्ट ऑफ मणिपुर दे करी की अपील जलम दबनो Thobal Police Commando na drug amati khulai la lon ba gen khutpu amagi mi hum khulai ga pona na phagale District Police na Independence Day thorong mari lena na sangayung pam nungpho bazar mana ki thong digi miyo ama sek to bada Chinese hand grenade ama .32 gi maru ama ga kona na phagat ki phagal be miyo sigi maming MD Alam Khan sai kunthra ga mari sangayung pam pulai pokpi part 1 dagi ni mana phongdor padagi khutpo sigi miyo ama su lamding terapur mathak lekai dagi phagat ki phagal be miyo sigi maming MD Akbar sai kunthra ga ni toi mangon dagi magazine ama yauna 9mm pistol ama phangki Makatana makhoi ga loina ba sangayung pham yang bilekai dagi MD Sidiki Ali sai ni punitoi phagat ki hari Thobal Police Station na sinduna no magi community policing kam legal awareness program ama Thobal Ukram daliba Vision Creative School of Science ta pangtokre Thobal gi OCD Sike Sharma Vision Creative School gi principal Nandala Namuru bi music wana sarvyaki Customs Preventive Force Moriana ngasi mioi ama lupa lak humbudra rom gi wagita WY tablet piece lising tare ke kona na phare Pakalabi mioi asigi maming ko hete sai kunthang mga apokpa yuso Myanmar gi moiwai khundagini Force asina ngasi akana paw maphangbadagi More Ward number 3 Phaisam Bank amadi Primary Health Center gi lambi maya da session thorong lakutunu leringi mioi asina solar LED marakta develop ngasi haptuna purakpadagi phagat kibani mahaki matakta angi thabak lokulagani haina SP More Customs WSK Luana Phongdorli Moregi Gilgal Bengda say Taraga Mari Katangari Noni Sang Kong Sai Nomina Captain Haki Todoka Mari Lena Manipur State Commission for Women members Sobong Ongbini Lima Amasong Ranjita Golmaina Tanopol District SP Dr. S. Ibom Saga Unodana Kias Asigi Matang the House of Lady report Yangshan Kre report Asigi Matumina Todoka Sida Chenariba Psychos and Hockey Numit Taraga Mangani jail 1,000 Kibagalodana investigation get Tabakumang Soction Sanctually Hainapali House of Manipur Mapum Kiada Kangilena Sandruli Basida Border Town Mori Deso Special Malaria Unit Mori Hospital na Kandiki Sandrupulena the Gingatung Airlines from Pangtokle Mori Tongan Watson da Tungduna Labor Ising Mapum Sing Hidakap Tokre Eastern Science School Amadi Nepali Bastigi Kobe Hidakap Toki Unit Asina Makatana Ate Mapum Sing the Su 10 Pro Spray Asekap Tokani Hari DC Surasanpur Samlal Punia Masung SP Rakesh Banwal na Lusingduna Surasanpur the Uthabgi Tabak Chatakre si Minister na Mini Secretariat amasung Staff Quarter Campus ta Uthaba Hoduki ba matungda District Administration asina Makata na Uthabagi campaign si Chataraki ni hari Numinini Kongchata ngasi Impanda Union Minister of State for Road Transport and Highways and the Shipping Minister
Radhakrishnan ngasi Impal da thunglare mana ngasi Sekmai area da Ministry of Law, Transport and Highway na sinduna pangthokiba luna na thamnaba pandam da pangthokpa swas pakhwagi thorom da saryaki National Highway number 2 Impal Senapati amadi Modbung amadi Bunglo thongi mumyangsanki hayeng makata na National Highway da pakaliba te project sing review tawgodori LPG septic cleaning amadi Prime Minister Ujjwal Yojana awareness scheme amangasi MS Pasoi Indian Gramin Bisrana Sinduna Pasoi Part 4 community hall pangthokre thoromadu da ward member Wangkem Sunita manager Impal 1 TC Kwereng Nathuba Mithung Singwana Saryaki Prime Minister Ujjwal Yojana gi makhada lairbi pankhite liba BPL gi card pa myu sing da lemna gas connection piki thoromadu da manager Impal 1 PC Kwereng na phungdokhibada India ki oina scheme masina miyoi crore ani henbada lemna gas connection pikre makata na su pikigani hari amurom the LPG agencies of Longmai None amade Tamilong na Longmai Bazar community hall da PMEY gi awareness program ama pangthopagal wenana PMEY gi ka sing khangalaba beneficiaries sing da IOCL gi makai de yanthoki Sahi amasukna sathakataba mahakabi hizam angal ge sama kun kamaga subam mapa kumon thong mari lenana khamba thobi sharing amadi thambal haiba hiramda symposium amma Manipur Press Club to pangthokre Toromadu da Commissioner K Radha Kumar Professor N Tombi amadi Samaro Municipal Council ge chairperson L Nonibalana Sawyaki makumani mong sabana mahakabi angang gi maram da iba aspect of mahakabi literature lyric ama release tawki Sahitya Academy Award de Khetri Rajensu Thoromasi da ikai khunaba utki Amurom da Sahitya Thopang Loop amasung Lukram Lera Youth Club na susinduna hizam angahan gi tramaga kungamanga subamapa kumon thorom club adu da pangthoki Toromadu da Zen Manipur Dance Academy gi Vice Chairman hizam Tombi amadi Manipur University of Culture gi Registrar Longjam Joy Chandra Merwe Music wana Sawyaki Langthabal Kunjamaya Likai da Zim Sangaba gi Thoromda Lilong Nagar Panchayat Imphal West gi Chairperson N Gitabalina Oidiba Asai Councillor Ward number 9 gi Lamabam Lan Manipur Chairperson ni haiduna invitation card tahapa amadi Toromadu da Lautoki Basi Mari Lenaba Department as a local Piu Haina Lilong Impal West Nagar Pansat Nathadok Vicharo Kangalagli. Lilong Police na Lilong Maran Kundagi N10 tablet Samgaga Ani, White Powder Gram Terit Kakona Mioi Ani, and Jumangi Valentias and Gemating na Pagali Hari, Pagalami and Yudi MD Piros Khan Sai Kuntra, Lilong Tamayai Amazon, Mamtaz, Sahi Kungataret, Lilong Maran Kundagin Hari. Amukana Atinobre Amtangalomunis. First Imphal Trade Show 2017 from 20th July to 10th August at Hapta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stores organized by Socialist Students Union of Manipur. For booking, please contact 897-4681027 70857-98386. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana piri bama phamni. Education piba khatang natna hayengi yumbiro puthokpa institute ni. Masidi suara jengge. Tule, tule. Kali nama tu di sini. Masih kali kau jauh. Sidi, Yosi kan ini he. Masih Yosi di tata tiskoni ne. Jadi sana lagi mau yang nasin bayang deh. Ramlok sari makata papau pizari. Thas ke tang kun gamari da swine flu ni haibalena na khurai singang bom lekai dagi Kennedy ko bumi ho himal lekhi da badu gi matang dang si phau ba tang dang ba pham amata khangan da bada imung gi miu sina kham theng na pen da phong dorok le Manipur Press Club ta pangtho ki papau gi pham amada lekhi da bagi mane ibemuna
asuk sapal ba matam masada government na misi asigi matang datang wafam khangalaktabana imung manungda khudong chadaba kaya mayoknare swine flu ni hairabani na kairoi lekai na makubu samdaningdabi phibam leibada natana masanupi phawba school kaba ngamdana leiri athuba matam da chumbo wafam imung manungda khangalo hiram asida lebak miyamna su mateng pangbiu haki na kari gi laina che liba moina jugo chadaba laina do haibire akoi punam ngasi sirabra narabra mayamna tukut janaba wahirom santokpire masi akoina pendaba nungaitaba amasu oire adana masa angam mathongna sugumba mising kayama amangata oiraktringsida thigat piu haibase aigi mota laijai adugi aina aningba pamati phongtokjabani magi misiye je anirak hana thokdaba su voisnu Langgolai menai liba W Sudirgi mandopta free medical camp ama pangthokre camp asai Uripok Assembly constituency gi MLA su waliba Deputy Chief Minister Y Joy Kumar gi miyang makhada lai menai apun piluk na sinduna Ayush Department gi Dr. Singaloni na pangthoki bani camp asida miyam da lem hidal angthak sing yanthoki Morang kuno dugi marang tim Hera Sandra harpada chena bani haiba Hera Sandra gi loina bi Indira Tomsa amadi ibosnanga si bani Bisnupur Judicial Magistrate ki court puthok matung da numit tara ga mangani ge judicial remand lok thakre makoi puthok pada misi asigi matang sem ki JSC amadi miyam na makoi bu hak pechara piu hana dabi toki Ukhrul district ke huimi kasai kilometer meter samarom landslide thokpati kilami phauna dre masina maram oiduna Praja Singh awaba khudong sadaba kaya mayok nare hari Reserve Bank of India na khanglapagi matung ina tongan bank ki branch ke customer sing na masa gi account ka Aadhaar link toba hokre Maitai Council More gi office ta State Bank of India UCO Bank Axis Bank of India gi store sing hangna customer sing dagi mari leba se sang sing lokot pa hokre SBI branch manager Lokeshona akana badrap asai thas gi kuntra phawba chathagani customer khudi makna masa gi account Aadhaar ga link tobina na ba appeal tawri Yaripok police station gi manung sanba Yaripok Tampha Kaithel gi Thobal Turel Mapanda Leiba mobile yonba dukan ama sakhangdaba singna dukan phakai duna mobile huran khibaga loina dukan adu mai thadok namle hari Yaripok top sing thadagi dukan mapu moyang them ibom sana police ta wakala padagi police na huran basing phana na bathijin ba hokhe Bharat Swabhiman Patanjali Yoga Samiti Kakshing district na ngasi hianglam kendra gi manung sanba hiran mai da leiba haurima sampu bisal yanda hangliba relief camp ta sana thakna ba polam ga loina na candle amadi kang hidak mateng pikre Morang kendra ki MLA P Sarachandra ki miyeng makhada handa ki saw aduda san kaya laina tina kya sandor padagi ngathok nanaba kendra sigi mpham singdanga sidagi pak sana hida kapthok hokre veterinary department Bisnupur ga khusam naraga sathagadori hida kapthok ki hodopagi thoramda Moirang municipal council ki chairperson BJP ki councillor sing saruk yakhi Nabol kendra ki manung dalai balai mapupam masal ground dalai ba community hall dengan si sasan sanan wa bachinja kaya district veterinary joint director Gojendra Lusing Bastap singalone na miyam da yanthokre Kaziranga Gold Samana da hangoi yarum bathengna heri Mantri Pukhida leiba miyoi amana lekai ki grocery dukan amadagi chamana adu leirubada packet manung da hangoi ama yarum bani maming leirba company asina suguma posak yarum basi mari lenaba department yangsan biu hari Hanglep subdivision ki manung dalai ba khungang ohum dagi laktuna Surasapur district hospital da layang liba lairba prasasing da lawa kom kerap tagi akhum kom na Horlicks amadi steel cup sing yanthokhe Hozu makatana sana bagi Paulo bisi Sana bagi Paulo bisi Bangalore da hendak pangthoki ba All India Junior Ranking Badminton Tournament amadi Rajasthan gi Jodhpur da pangthoki ba All India Under 19 Double Tournament ta gold medal laura kharba Bisnupur district tagi badminton sanaroi sing opagi thorama ningthokong bazar community hall da pangthokre Bisnupur district badminton association gi miyeng makhada ningthokong badminton association na pangthoki ba thoram aduda ningthokong municipal council gi chairperson kangabam mani social scientist IS Kothojam Mio Singasina Maruba Mio Singon Saryaki
District Football Association Kashmir Sinduna Association asigi ground team taruna saru yaduna sathari batara suba Keshwar Kumar Memorial First Division Football League Tournament jingi sana ki bahan memesta ke MSWC Kerak amdi SWC Waikong goal sanuduna draw satkre ani suba match ki sana ki badana DYA Elang Khangpok pina ke FC Kaching goal manga sinwa da mai thibu pikre Impal West District Football Association Sinduna SKYC Sangmai de sathri Super Division amasung First Division match Nong singi patabadi matam khara yato urba matungda hayengdagi makhata na mesing sanaba hawrugani hari Saya sige September thagi ahan masayolda Impal da pangthokadruba Sub Junior Girls National Football Championship ki Manipur team semigi trial selection All Manipur Football Association sinduna pangthok lagani saruk yaning masanro sing na tha sige tang kunthra phawgi manungda mari lena basia sang sing association asida pisalak na bakhangali Saya sige August thagi tang mapandagi Belgium gi bum da pangthokadruba Europe Tour of Belgium amadi Netherlands saruk yanana bagi damakta Indian team da Manipur dagi hockey sanaroi hum ke Jinglen Chana Vice Captain oina Kotazit Khatang Bam amadi Nirakanta Sharma yaurokpada Manipur hockey na nungaiba phongdorakli Hojumakatana sanabagi pau poya ning thojomdagi phangbigani Maharaj Kumar Gharnendajit Memorial Super Division Football League Tournament ki match mari sanaba loikibada Rau Laring Bamlekaina point tara phangduna mangjin thakre Impal East District Football Association sinduna mamang thagi tang kunthra dagi team taramatoina saru yaduna chathariba Maharaj Kumar Gharnendajit Memorial Super Division Football League Tournament ki ngasi Khetrigaugi aba ground sanakiba ahanba match ta Rau Laring Bamlekaina 11 Star Sporting Union akampatpu goal ama sinoda maitiba pike match asida mai pakiba Rau Laring Bamlekai ya matangarba goal adu Erisanna match ki kunthra mari suba minute sankibani match asida Rau Laring Bamlekai gi sanaroi Rackets Thongthang Mangamadi 11 Star Sporting Union akampat ki M Romario da match conduct tokiba referee na yellow card utki League asigi ani suba match ki sanakibada Nipso Kaibina sak jumnam kunubu goal ahum sinoda maitiba pikre Nipso Kaibigi mai pakibagi goal ahum madu MD Siraj na match ki yankai suba madi yankai manga suba minute goal ani sanki atopa goal aduna S Thoina match ki kontra mapal suba minute sankibani match asidasu Nipso Kaibigi sanaroi MD Siraj Lunguilen Khongsai amadi SAK Yumnam Kunogi El Apambada match conduct tokiba referee na yellow card utki Sathariba League asigi hayeng tilpung amatabada ahanba match oina SASC Porompat amadi USA Kuraiga sanagani ani suba match tilpung ahum tabada PYA Kairang amadi Upa Kyangwiga sanagani Asigi tang taranipal dagi kulumdoi phauba Bahamas ki na sogda pangthokiba Youth Commonwealth Games da bronze medal loroglaba Sanam Rebina ngasi Impal gi International Airport thorokpada Judo Association of Manipur Mayailambi Sports Academy Mute Singamadi City Higher Secondary School gi mahiru singna haraukte amna okre Mayang Impal Koksai awang lekai dalaiba Sanam Samjai amadi Sanam Ongbi Ibem Sagi masa ahongi manungda iton tonbi Rebina na pangthokiba games satuda India game team da saruk yaduna KG yang khitre ki makagi kangupta bronze medal lokibani mag hauchi City Higher Secondary School da class 10 tamli pangthokiba championship aduda medal loroglaba Rebina na harauba phongdoladuna matungda su international gi thaki masak naiba championship ta saruk yaduna gold medal launaba mahapu tambi tapirba oja singi matengna honagani haiki Mayailambi Sports Academy ki president TS Bijoina Judo Federation of India na Manipur dagi masing yamlaba sangnaraba judo sanaru sing puthongna bagi pandamda lakadoriba 2020 da pangthokadoriba Olympic Games da saruk yaduna gold medal masing yamna loba ngamna bagi pandamda lingkhat ki Mayailambi Sports Academy na ahano ina international thaki sanarui putoktuna medal loba ngamkhre haiki talent ji ubada Judo Federation of India na aikoida judo training center ama on Manipur gi wena Mayailambi Sports Academy da hangire 2015 da September dagi ado hoji aikoi madugi achievement wena aikoi dream ama adugi ahanba masigi mamphang ba haiba tare aikoi 2010 dagi aikoi hauropajina hoji aikoi hantakta aikoi international da dar ani aikoi gi tababi DS tababi amasung CS Rebina aikoi international da aikoi assign to ngame aduna masigi dream si aikoi na left na samsal lagadi aikoi soida magi la kaduru ba 2020 sida aikoi
gold ai Olympic medal lo ngamnabagi ai target amaga loina ai changsin dare Thasiki tang kuntareta College of Agriculture kaung da pangthokhiba legendary Mr. Maipak amadi Dr. Ngangba Meitei first national level national bodybuilding championship ta saruk yaduna medal lorolaba Kanglei bodybuilding gym tera sapam nereki sararoi sing opagi thoram gym masida pangthokre pangthokhiba championship aduda gym masigi sanaroi mapan saruk yakhibada gold ani silver ani bronze ama punna medal manga phangkhibani tongan ba category da N Roshan K.A. Suraj na gold medal loki L Gulshan L Bolex na silver medal amadi T Joy Chandra na bronze medal loki bani thauramasika mari lena Kanglei bodybuilding gym gi chief coach S Joy Chandra na phongdo khibada sidagi sai tumsak mamanga andam sida nam phone kalai naron mayama koi dogi hanba koi maka koi base mayama mapatan na tugiba kunsipi kam dogiba mayam stu खरा तो इसका नंगम गदी है ना इन खंजर का जिम मछली की बनी इन जिम मछली का सही तरह वो प्रियो कोस्टर शाम तक लोग ना नारों में कुछ लगा इन ट्रेनिंग तो हुई ना इन सु वो कोई साना बल खाया उसे बगा साना उसी ने जो है इन हाईवे इन मगल लेना मणिपुर ला का तो बस मिसे क्या दा या मतम दा के बिना ट्रेनिंग तो गनी है उसे ये से बता जगनी Maka tanah ngasi nomi yo kiba inga sama sunu zulu sagi pau lobis. Ngasi gi oikipa ngasi gi pauda ICAR lampel patigi pera pau gi matungina ngasi gi khwadi gi sakiba Celsius degree kontra tasmik ani khwadi gi ingba Celsius degree kulhumdoi tasmik ama nuksita yawi sing manen kisang ayuk ta sad mar putara ni thoi nuktilda sad humfu mapal oike Sigi nong suki pakisang taramatoi dasmik mapal milimeter ni. Moruba pau makan pizari. Yalomi kan bahai pasal kerana menasiki sab sahabat Philip ni hiram masida hakchin na honari haina se Minister N Biriana pongdokre. Manipur tegi apspar lo tolasi haine MLA Zoe Kisana Assembly da pukhalakre. Amadi Yalomi kalu hai badabi tauduna KSN BJP ki office holon chenduna khongjang junction kare. Ojo ki di ISTV ni pinjama pamatang solution jare mieng tabiri besing. Losilak padamu kanu kanu.